ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯕꯤꯗ꯭ꯌꯥꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯈꯟꯅꯕ ꯄꯥꯎ ꯇꯥꯃꯤꯟꯅꯔꯁꯤ ꯉꯔꯥꯡ 5-star hotel amada managerna security gidamata mi kharabu idabi kawkhati ahabu yedida hangkiba matamda kari kari loan phawge hen hangba matamda miyoy adana aya ima loan mayam hindi khangje hena khongkhi makha tabada manager tuna hangkhi English ti khangdabra haidana adu miyoy adana asumna haiki sir kari asi adungi hotel asida lakadaba huranba changakadaba huranba se foreign country te lakadawribra haidana khongkhi handak no yamna toina chuba maramna school angang se chibet khara la kadawi angang amada ozamana asumna hanki angang sa na khoi khangbra pithibhi sida khwaidagi jamna nong taba maphamdo kari kawiyena angang singdona hai khangde oza khangde haibi wajna oza dona asumna harke khwaidagi nong jamna taba maphamdi mosin rap kawiyedana khudakta angang amna hogala hai oza Azana haido lale maramde khwaidagi nong taba mofamdigi leiba oza do ngaksana na khanki man haisisu chumine Facebook ta anuba pok thajan biki chanabi ase kadino khande adubu kasapi da tharkhiba miyosunduga mahakna asumna haikhe pok thabira kanu ei pok phoiba ngamjaro Mathangi jamna marueba pawa mana Facebook ta khangde YouTube ta khangde video jengma matunda like ti tobidaba asigi tagi maronda namthakni minamani haina haidi mathangi pawda 2026 ta HSK result da nubi macha singna makok thumbuda urakpada nuba macha singna hoji akanba khunjanga macha thani haina lawti madudi matam amada laukhiba beti bachao beti parao haido hoji akhogi mo matam lakle beta bachao beta parao haibegi khunjang bacha tharani hana nupa macha singna khanghalaki aroibe oina ai ngasage pau thudopa kesu lejade maramdi miyebegi wakhalda jam saradi sai hana wakali ingagana yamni ingi hai nong churagana chure hai chudragana nong sa adum sana leirana hai aduna hauji nong churibena chukhisano hangama tamda adum hangzani ngasi onade matanga sida paulo jare am kahna khuramja 哎呦我的妈！